मरुओइबा पाव कोंगबा तुरेल गी नाकेत तुरेल लौनम बाल कायरपदगी थोंजु अमदि कैराव एसी गी मनुंग सलिबा मफम सेंग इसिंगना थुमजिन बहवख्रे ngarang ahing nongyai dagi manipur gi tampaki mafam singa nong suba khara lepkhiba amadi mafam kyada ising kaiba yaurakkhibana imphal turel gi imai tapna hantharakpa haukhre hojik fawada isauna myo lising kun lomda sokhankhre amade Bangladesh ke International Crimes Tribunal na mamang sahida thokiba mishimina ga mari lena hana gi Prime Minister Sheikh Hasina ga lona official ani gi mathakta arrest warrant issue tawkhre khurumzari ISCOM manipuri paw meeting tabiri bo khoi puna maputaram noksari hauji paw sandokna pizari Thongzu AC gi manung sana lairiba basikhong kongba irong waikhom mapada ngase ayupung mari makhairom chatlakpa matamda kongba turel gi turel longnambal kairakpadagi basikhong maikaida ising thumba hujinkhre amaromda usekon takhok mapal makha kairau AC gi manung sanba mafam amada su turel asima ki longnambal kaikhre basikhong kongba irong gi ising kairiba mapa asi karigumba matam sana thinghoba ngamdrabade mapa asidagi sensilakpa ising namaram oiduna basikhong kazipat lokol basikhong torban maimom lekai khonghampat basikhong wangkhai loman bimapan basikhong ningomthong kitana panung usekon yubaras pali lokon usekon laikol kongba makhan nandaibam lekai khongman usekon lai moriba kongba nandaibam lekai wangkhai amari bamo lekai fawba ising yaurakpagi oithokpa chauna leire hojik ising kairiba mafam ase lekai gi miyamna haukiba nongmanini asidagi senaduna lakhibani adubu ngarang numidang dagi nong suba khara lepkhibadagi ngaihak yumda pothanari chairak asida ngasi anganba ayuki matamda ising asi kairakpani hairi amaromda kongba turelgi usekon takhok mapal makha muslim maikaidasu turel asigi longnambal kaikhi masina maram oiraga takhok awang kairau esigi kairau muslim kyamgai muslim urup amade arabti phawba ising yausilakpagi phibamda leiri pawasina file tawba matam adu fawbadi ising kairiba mafam adu thingmagi paw phangba leitre Maragasita Water Resource Department na thokiba ising isawgi report amagi matung ina ngase ayupung tara fawbada Imphal Turel imai minuthong mapagi oina centimeter taratret makhai hanthakre lilong thong mapada ni ising imai centimeter chani hanthakre iril turel gi oina iril bung thong mapada centimeter samaga yankhai hanthakre nambul turel gi oina thong nambonbi mapada centimeter manga hanthakre Nambol turel gi oina nambol thong mapada pathokrabasu ising imai tapna hantharakle Thawbal turel gi oina thoina mipainingai oide Manipur river gi oina ising imai khudong thiningai oidre haina serol amada khangalakle Maragasita Public Health Engineering Department na thoklakiba serol amada Imphal East amadi Imphal West ki urban area gi oina athu akai amadi tangai fadabada sizinna ba ising pambiba miyoi singna PHED ki junior engineer oiriba sing maisnam kipgen mobile number 8125634543 amadi Waribam Johnson Singh mobile number 9612682714 da call tawbiraga khangbiba yagani hairi Nakal amaromda ngarang ahing nongyai dagi haunanga se ayu fawada tampaki mafam singda nong hangkiba loinana Imphal Turel gi paringi tongan ba mafam singda ising kaiba amade pathokpa yauna khibana hauji Imphal Turel gi imai tapna hantharakpa haure handak numit kharani asida nong subalep khidaba aduna maramoiraga mafam khara de singning khaiba gi thodok amade ising isau tholakhiba thodok asida punna khungang samaga ahum sokhan khre Directorate of Relief and Disaster Management tagi fangba pawo magi matungina ngarang numidang pung nipan fawbada maru oina ising isaw asina punna miyoi lising kungi mayada awaba nanghan khre hairi masigi mathakta ising isaw asida punna yumthong lising ahunga sahum humpu mangagi mathakta ising na thumjen ke tongan ba mari laina balenga ki amadi lanai lup singna mi kanmagi thabak sathabada punna miyoi lising amaga satruklom ngarang fawbada safagada ba mafam singda hondorok pangam khre Hauji ki oina tongan ba mafam tareta relief camp sing hangdoktuna thamkhre hairi
लेप्तना सुरक्षिब नोंगना मरम ओइदुना मणिपुर रिवर की इमाई का हेना वांखलकपना कुंभी केंद्र की बोरायांगबी जीपी की वार्ड नंबर 8 वांगू संदोंखोंग कलवर्ट अमगी सत्तर फेल ओइरकपदगी मियामना अहिंग सुपकन होनादुना थिंगबा ngamle कलवर्ट अदुदगी चेंसिलकप इसिंग ना तोंगान तोंगानबा मफमनिदा साफु कन्ना चेंसिलखिबना रिंगबन कायबदगी युमदा थुमजिलकप खरा यावरकपदगी नुमिदांगदा पोचै होंदोकनबा थांदोकनबा यावनखी इसिंग थिंगबा अदुदा IRCS बिष्णुपुर डिस्ट्रिक्ट ब्रांच की वॉलंटियर अमदी अरामबाई तेंगोल यूनिट 61 वांगू की कमांडर ए हेनरीना लुसिंगदुना असौबा मतेंग पांखी मफम अदुदा कुंभी पुलिस स्टेशन की पुलिस टीम अमदी कुंभी MLA S प्रेमचंद्रनसु म्यूट सिंह थारकतुना सरुक याबगा लोइनना सेल की मतेंग सु पांखी इसिंग चेंसिन खिबा दुना मरम ओइरगा हौजिक सु मफम अदुदा फर्स्ट क्रॉपिंग तौरिबा लौबुक कयादे इसिंग थुमजिन बा यावनरी हाइरी हंदक मणिपुर की तंपा की मफम सिंगदा नोंग का हेना सुरकपदगी इसिंग इचाउ थोलकपदा मरी लेनबा वाटर रिसोर्सेस डिपार्टमेंट NDRF SDRF मणिपुर स्टेट पुलिस मणिपुर फायर सर्विस सेंट्रल सिक्योरिटी फोर्स सिंह कैरो लेकाई की मियोई क्याना अवाब तारब सिंह कनबगी थबक संगसिलिबा सिदा अरामबाई तेंगोल की तोंगान तोंगानबा मेंबर कयाना सुअसोब थौदांग लौरी मफम मफम क्यादा इसिंग थिंगबा मी कनबगी थबक लोइनना लेबाक होनबा अमदी थोनबगी थबकसु हौजिक मखा सथब थेंगनरी हंदकी चाव असिदा यामना सिंथानिंगाई ओइबा याबा थबक अमा पल्लबदा इम्फाल ईस्ट डिस्ट्रिक्ट की मनुंगसन लैरिबा मणिपुलेंगा की मखादा चलाइरिबा पोरोंपात लैरिबा जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंसेस जेनिम्सता इसिंग थुमजिलकपदा अरामबाई तेंगोल की मेंबर कयाना अहिंग नुंथिल खंगदना थोकपा यादना लैरिबा लायेंगबा लाखिबा अनाबा मियोय क्या साफागदब मफमसिंगदा होंदोकपगी थबक पाइखली हारिबा मी होंदोकपगी थबक असिदा एम्बुलेंस सिजनदुना मी होंदोकपा लोइनना वार्ड मथौ तौरिबा डॉक्टर अमदि नर्सिंगी खुदोंग चादब थबक कयादसु मतेंग पांखी मसिदगी हेंदोक्तुना युमदा योकपा हुई फावबा साफागदब मफमसिंगदा होंदोरकपा थेंगनखी Nagchilo. Kare. हौखिबा नुमित खरनी की ममांगदा मणिपुर लेप्तना नोंग सुबदगी इम्फाल तुरेल अमदी इरिल तुरेल की मफम क्यादा तोरबान काइबा अमदी इसिंग पाथोकपदगी युंगकै कया मांग ताखन खिबदा नतना मियोय कया अवाबा मायोक नदुना लैबा कयाबो आरामबाई तेंगोल की लुसिंग पुरेल कोरौंग गानबा खुमन की मिटिंग मखादा एटी की तेंगोलोय सिंगना मियोयबगी पुंसी अमदी युमदा योकपा युमसा कन्नबा अकनबा मरुइना जेनिम्स की अनाबा कयाबो साफागदब मफमदा पुथोकनबा इसिंग इसेल मरक्ता खोना बिखिबा कया अदुबु पुंगनिंग थौगत पोइना अपुनबा सोरो खाइबम सागै ट्रस्टना लुपा लिसिंग तरा कोरौंगान बखुमन गी युमदा चतुना
Korongan ba khuman gi apokpa khoingamba khumanda khusinaki ngasi gi tengbang khongsada du da trust ki president Tomba Sorokhaibam amadi secretary Basanta Sorokhaibam anina lusingki khongsada du da vice president Nava Sorokhaibam treasurer Mangdem Zau convener Ozi Sorokhaibam member Singlen Sorokhaibam na singbas kaya su saruk yakhi tengbang khongsada du ka mari lenana trust ki convener Sorokhaibam Ozit na phongdo khibada mahusagi oiba khudong thiba taraba matamda kathokpa galoina na isang thongna arambai tengol gi tengoloi singna lokhiba thodang adu bo awangba thakta ikai khumna jayamade pungning thogat sari loinana matungda lamdam asida mahusagi oiba khudong thiba tholapa matamda thongna leina mateng pangba ngamba oisanu amade miyamna sumiyam gi dama kathokpa galoina thabak tawriba sing pungning thogat piu haina phongdokhi amaromda korongan ba khuman gi apokpa khoingamba khumanna Apunba Sorokhaibam Sagar Trust na pungning thogatpa si arambai tengol na yamna nungaijaba phawi haina penba phongdorakhi Naga Students Union Chandel NSUC ki meeting makhada Chandel gi Naga student body singna ningthokaba numit ki Chandel da lairiba government ki loisang habadi DC office SDO office ADC office samadi State Bank of India Chandel branch bu solon sintuna khongjang sangsen ba hokre khongjang asi All Naga Students Association Manipur ansamna Manipur gi ngomkhaida free movement regime FMR yahandaba amadi Indo Myanmar border sambal khababu yaning daba phongdoktuna Naga taba mafam singda pung nifunipan gi oiba government ki loisang singbu jun gitang ani dagi thingzin ba hogadabani haina me gitang kun tarukta ansam gi thaupuba singna lokhiba warep adugi sarukamo aina sathakibani warep adubu sogatladuna United Naga Council UNC tangkhul katamnau saklong TKS amadi Chandel Naga People's Organization CNPO loinana NSUC amadi masigi atopa masa mapan ga loinana thingzinbugi khongjang adu sathakibani office sing asi thingzin khiba asina miyamda sauna khudong sadaba mayok na hangadauri taliba demand asi fangjiba fawwa yamna democratic oiba moongda khongjang changsin khigani haikhi Assam Rifles Samadi Directorate of Revenue Intelligence DRI ga punna sathaki bathi bahumi ki thabakta Tripura gi Tilia Muradagi Wagoner car registration number TR01 BL0337 da puduna satlamba yawa tablet listing humpudra fagat pangomkhre hairiba tablet sing ase malemgi kaithal da lupa crore taret longi oigani hairi drug asibu puduna satlamba mioi ani adudi Samal Mazumdar Laifam West Tripura amadi Malaya Devnath Laifam North Tripura dagini hairi makoyani fagalaba polam sing aduga loinana makha taba aingi oiba thabak sathanaba gidama DRI da khosina khre hairi Bangladesh ke International Crimes Tribunal na mamang zaida thokiba misimina ga mari lenan hanagi Prime Minister Sheikh Hasina ga loinana official anigi mathakta arrest warrant issue tawkhre Bangladesh ki hanagi Prime Minister Sheikh Hasina na hokiba sahida khongjang loi singda action lokhatnaba police ta order tawki haibagi maralda the International Crimes Tribunal ICT na hokiba nomaijang numita Bangladesh ki mari leinaba authorities singda Sheikh Hasina bo Zungitang Tarataruk Fawgi Mamangda Tribunal da Puthokna Yathang Pikre Sheikh Hasina na English Singani Kunmarigi August ki tang mangada India da refugee oina laikraba tha taragi matungda Tribunal sigi thabak thoromasi satharakibani ICT na Sheikh Hasina ga loinana hanagi Home Minister Asaduzaman Khan Kamal Abusu Fanaba Yathang Pikhi Bangladesh ki hanagi Inspector General of Police Chaudhuri Abdullah Al Mamun Buso Mara Laire Haike ICT asi ing lising anigatara da Sheikh Hasina gi government na lingkhat khiba domestic war crime bo yangsin na leiba court amani maruoina ing lising amaga sama pan humpudra mathoida Pakistan ga mari lainaram basingda wayal sathana lingkhat khibani ing lising ani kunmari gi July amadi August da masing yamlaba mahayoi singna sangsan khiba anti quota khongjang dagi Sheikh Hasina bu amat to oina lauthok na bo oina on khiba khongjang da Police violence da so apan nang hauraba singna Sheikh Hasina gi mathakta tawrakhiba yamlaba case kaya gi wayal sathaba adu BTV channel da live oina sandokhi loisilakpada maruiba paw amuka hana pizari Kongba Turelgi
केता तुरेल लंगनम्बाल कायरकपदगी थोंजु अमदि कैराव एसिगी मनुंग सलिबा मफमसिंग इसिंगदा थुंजिनबा हौरक्ख्रे ngarang ahing nongyai manipuri tampaki mafam singda nong suba khara lepkhiba amadi mafam kyada ising kaiba yaurakkhibana imphal duel gi imai tapna hantharakpa hokhrei hauzik fawda isang namir listing kunlomda sokhankrei amade Bangladesh ki International Crimes Tribunal na mamang sahida thokhiba misimina ga mari leinana hanagi Prime Minister Sheikh Hasina ga leinana official anigi matakta arrest warrant issue tokhrei Hauzik fawbagi ISCOM News na pizaba Manipuri pau matang asi loijare mining tapiri pasting bamu kana khurumjari